Yamna aruba amadi breaking news ama masing yamlaba kuki militant singna ke Polin High School asibu ke moina seasonary hairi Imphal dagi kilometer 18 khaktang chatlaga leiriba Manipur lengaki ke Polin hairiba high school asida masing yamlaba kuki militant singna ke moina seasonary aduga pikliba angang kaya so matik chaba khulai kaya pairaga aduda duty tahali haibagi viral chalakpa wafam ichinaw mayam taminasi Imphal dagi kilometer 18 rom tamak chatlaga Kangpokpi district ki Kangsup Gyeljang subdivision gi manung chana lairiba Manipur lenga ke Polin High School masing yamlabu kuki la lawusingna kem oina sizinabagi video social media da viral oirakre mafam asibu khulai matik chana paiba kuki singna kem osinba Tiger Road haina makoina maming tholiba Kangpokpi dagi Sursanpur chatpada sizinariba lambi achida kem asi tamna chatpagi video lambi aduda pikliba angang singbo AK-47 pahalaga duty tahanbagi video na chingba kayamarom thagalakpa thengnare haire kuki CC Purda ZRA gi leader BP Pokhaibedagi Sire hairi adugi pause hana taminarasi chinaw mayam CC Purda ZRA gi leader Bomthia Lalal Elias Romeo BP Pokhairaga Sire haire Kuki mayam gi alotpa wafam ama wawa launa social media da viral oire kuki singna maitei da landana ba khuju khulai leiba honari ngai da kuki mayam ama saba thakpa phangdaduna ngauna leiba matamda kuki singna usi pharaga sare haina social media da wawa laure na thibong dudi phajana sana ba thakna ba honagi di ningdana apum masa kya sana leiraga maitei da landana ba khuju khulai leiraga pikli ba angang phawna noina khutta khulai pahelaga maitei da landana ba sem saringai sarak asida Noiki kuki militant amadi kuki mayam saba thakwa phangdabadagi koi ngau duna leibada usi pha na sabagi social media da hojikti wawa laure kuki noi mayam se obu oningida tuka saida kuki singya tarasi ko pause militant singna chanaba leitabadagi labuktagi usi phaduna saba haure makhoi aduki matik khamthengna waba haukre haina social media singda video thaganara hojik kuki village volunteer sing da sa tare haiduna kuki village volunteer singna Thamakpa wafam ichinaw mayam taminarasi kuki gi leader singna kuki gi village volunteer singbu kale phu kandre phu tawraga thamme hairi kuki village volunteer mayamna kapa aga thamakhiba wafam taminarasi sana budi saram chatchatadana kari chatli aige ado tarasi ko pause Maka taragle kuki volunteer sing asina volunteer oiba toksaraga misam oina ingjage haina onthajaba yade haire karigumba volunteer oiba toklage hairagadi misak aduna lupa lakh ani thigadabani haire oina loinana achauba chakle nama susengadabani haire asomna social media singda kuki singi notice ama khak share tawnaragle aduga nakana maromda amu moreda Hill Tribal Council hariba loop asina maitei mayek tambada athingba piriba se matik chaba cherak pigani haibagi lengak ta khangan khare haibagi pause asisu taminasi chinaw mayam Moreda lebe school singda mitei mek tambada athingba thamkiba do action launa ba khangan khre Hill Tribal Council ko balup amana Moreda lebe school singda mitei mek ki lairik tambada athingba thamkiba do chaba action lokhatna ba mari laina ba official singda lengak na khangan khre laisu tambiba campaign haina mingthon ba aikhoigi arambai icha singna silliba January gi tang kunmari asida Arambai isa singna mayam apunbo oina campaign asida saruk yamina siaina thamaiba wafam sisu ichinaw mayam taminasi yamna phajaba wafam ni adu taminasi ichinaw Laisu tambiba campaign haina mingthonba drug awareness campaign ki saruga moina public poll survey ama Arambai Tengol na January tang kunmari da pangtokadawe asida miyamna saruk yabiyo haina Arambai Tengol control room operator Laisam Robasana kuyek pidun thadrokpa zero lamna khangalagle Pari mom channel sibu yengbiriba mayam puna pui kai khumnajari ichinaw mayam kuki singi wafam khasitang thamjarake dudi hauragene kuki gi village volunteer singna volunteers oiba tokjarage micham oina leijarage haiba matamda kuki gi leiriba leader singnara kuki singna yade hairiye lupa lakh ani pita bane kuki singna toise yengo paisa moidi nupi thadokera popi thagera mama mapa Chani ngofam da chatkera paisa pura loire aduga village volunteer singna micham amo oina leijarage mayumda hanjarage haiba matamda lupa lakh ani piba tabani aduga achoba chakle namasu sinba tabane chaklen sinba tabani haibasina kuki singna matam kayadagi sak chara phajana hinjang ahawba ama tawna sabase phangda badagi ngauna leibadagi uchi pha dona sare haina su viral chatpa leirabanina sak chara ama sinnabagi tamakta
kuki village volunteer singna volunteer se ba to one hairadi lupa lak ani supi bataba saklen jusin bataba adudi kanare napa kanare ning mang hotrong hoai bado kuki village volunteer gi saruk ta tam hore ko asi aha magi oina kuki village volunteer noigi saruk ne ne haibiri bise nakan amarom da amuk masing yam leba kuki militant singna manipur lenga ki ke polen high school asida kem sajinduna leire hairi imphal lagi kilometer 38 khajikta chalaga leiba adugumba manipur lenga ki ke polen high school asidani kuki militants masing yam laba kaya ama leisalaga kem sari hairi base aduta natana tiger road ana su thonjenba asi akoi manipur lenga ki ayaba yawdaba adugumba sajaliset kuki militants singna hojik tawning ba tawriaba aduga chahi pikliba angang singbu matik chaba khulai kaya ama pahelaga duty su tawali hairi asigumba mayam se kuki terrorist singna ground rule thugairaga manipur sida aduki matik irang saugatli haibase khudam se mayam ama leigrabani central government amadi state government na kuki singi mathakta chaba action lokhat ke haina khanba taragadi aduki matik proof se khudam sangdam se leikhare aduna haijagadabadi manipur lenga amadi akoi central government ni famda haijagadabadi kuki militants masing yamba kayama mafam da changjalaga tawning ba tawraga manipur lenga ki hojik high school amadasu kuki masing yamlaba kuki terrorist singna kem sajana leiriba ase ekoi gi central government na thabi reiba central force lising mayam ama leibado adu thajan laga makhoi singdo amtang takhai hanbiu amutang mafam adu da ge makhoi do tanthokpiu kuki terrorist singna manipur lenga ki hojik high school adu da makhoi ne kem sajali base asi ain kaiba thabak natabrai wahang se si maka hangjage tanja sida amuka ekhoigi mayang imphal lagi ima sing wafam khatang thamjage mayang imphal da leriba ekhoigi meira paibi ima mayamna hayeng se khoi khunga pai chinau khunga pai cha singi ne aina mateng khajitang pangba chacha gane aina aiga paw phawna jabada aisu asida leibanina icha singduga ibung yupa singduga mafam juda changchen bangam dabanina ima singduga tora mafam do paw phawna raga ekoi khunga pai ibung yupa chinau singi mafam da mateng pangba chatka dori mayang imphal lagi thopi reba ima mayam bo haningai ta thagat pa phongdok chari mayam na su angama mateng khajitang pangbiu ekoi gi mafam da leba ichinau khunga pai cha sing hojik central force mayama changna leirabanina isa sing iwi upa sing do thokpa chaba aduki matik hoji aluba khongmam da leiri hanadi ekoi gi leiriba ima singna thongbi thakpi raga piba khotpa mayama leirimi hojikti ising bhauna leiraga sijanaba aduga awaba mayama leire aduna awatpana thallaba asugumba wafam kayam su lei aduna ekoi gi leiriba khunga pa ibung yu paisa singda angam mateng khajitang pangbi hojik se mateng pangba changakpa aduki matik watle haina ngarang paw phangna bada wafam kayama thambi rei yamna nungaite isa singduna adumai thamakpa wafam ware da ima hojikti mayamna su mateng pangba aduki matik changak tare hojik se ekoi se khudimak ising phawna leiraga sijana banina ekoi huji awaba mayama mayoknari adubu ima hoina marakta sumaina hangbiraga mateng pangbibagi paulabibagi tamak ima hoibu hanna thagachari adumaina hairap wafam julei awaba wari mayam su lirei aduna mayamdagi haijagadabadi hojik hanagi matomongda mayamna mateng pangsanbase khajiktam watpa dumai tawbadu isa singduna nungaitaba wafam kyam su thamai nungaitaba haibagi wafamdi hojik se khoi mayamna mateng pangsandragadi makhoi singsigi hojikti central force na pik thanna leirabanina maigi da makhoi thopam sapam su aduki matik hojik wana leiribanina ichinaw mayam wari se mayam lei phongna haiba yaba phongna haiba yadaba aduna mayam na hena khangam gani ekhoi gi khunga pa red zone da leiba ichinaw singi mafam da mayam na angam mateng khajitang pangbiu adu tana anakpa eti ichinaw singi mafam da su paw phongna raga karam mafam da mateng pangning ba leirega su mateng pangbiu khajitang mayam dagi asi wafam se tang thamjage pari mom channel la ado hayeng se mayang imphal la leiriba ima singna ekhoi khunga paicha singi mafam da mateng pangba chalubagi tungda wari sanabagi tongda makha taba wafam mayang yafam da thamjage isa singa thamakpa pawdam aina mok mayang yafam da thamjarake aduga amuka ekhoi gi eti isa singna lakliba january gi tang 23 da sindoriba program asida leiriba ekhoi khunja mayam apun boina saruk yamina si aina isa singa thamaiba wafam si pari mom channel la ekhoi kanglaisa khudima ki afam da ikok nonjari hairiba isa singna silliba campaign asibu apun mapum phan bina ba mayam punam apun bo ina punjin biraga saruk yamina se wafam je simaka haijage luisinau sing ngasi gi di video se matang se ga loisenjarage pari mom channel la
थमजखिबा वाफम असिदा असोइरान मयाम अमसु यावरमगनी जावखिबा कया लेरगसो पारी मोम चैनल ना मयाम पुनः के फम दे कोक नोजरी असोइरान यावखिबा खुदिमकसु ngakpigani abiga homse thamjage ngasi gidi video se matang se ga loisenjarage amuka so haijaramge video se asoiran yaukhiba kyalere so ngakpigani kanglei pakna yai phare ibudo pakhang mana yai phare mathang video da mo unarsi chinau mayam kuki terrorist na sahi taranipan makhage angan singbo lan gi khuchuklai paihanduna lan lamjing le haina circulate tonarakle ngalagle kuki inpina kuki volunteer sing tokpa yaroi karigumba tokpa tarabadi lupa lakh ani fine thigadabani loina na achauba chaklenam su singadabni haina notice thok tuna khangan khre haide